ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯈꯨꯜ ꯑꯃꯅꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯄꯥꯟꯕ ꯈꯨꯜꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯌꯨꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯁꯨ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯆꯨꯔꯛꯇꯕ ꯆꯍꯤ 2 ꯍꯦꯟꯈ꯭ꯔꯦ꯫ ꯏꯁꯤꯡ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯑꯁꯤ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯆꯤꯡꯌꯥ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯏꯐꯨꯠ ꯃꯆꯥ ꯑꯃ ꯊꯣꯛꯏ꯫ ꯏꯐꯨꯠ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ 2 ꯈꯛꯅ ꯏꯁꯤꯡ ꯁꯣꯛꯂꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯈꯣꯏꯅꯧ ꯏꯇꯥ, ꯏꯐꯨꯠ ꯑꯁꯤꯃꯒ ꯀꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯁꯣꯛꯀꯅꯤ? ꯍꯟꯗꯛꯀꯤ ꯀꯨꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗ꯫ ꯏꯇꯥ, ꯑꯗꯨꯅꯤ, ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯇꯨꯔꯦꯜꯒꯤ ꯂꯥꯏꯖ ꯏꯁꯤꯡ, ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯀꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯏꯐꯨꯠ ꯑꯁꯤꯃꯈꯛꯇ ꯉꯥꯏꯔꯦ꯫ ꯁꯤꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯁꯣꯏꯗꯅ ꯀꯪꯈ꯭ꯔꯒꯅꯤ꯫ ꯅꯣꯡ ꯑꯁꯤꯅ ꯆꯨꯔꯛꯇ꯭ꯔꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯇꯤꯌꯥ ꯑꯁꯦ ꯅꯣꯡ ꯑꯃꯠꯇ ꯆꯦꯟꯗꯦ꯫ ꯅꯨꯡꯁꯥꯅ ꯌꯥꯛꯅ ꯁꯥꯔꯤ꯫ ꯈꯪꯗ꯭ꯔꯦ, ꯀꯨꯝꯁꯤ ꯀꯨꯝꯗꯥ ꯑꯃꯅꯤ꯫ ꯏꯁꯤꯡ ꯐꯪꯗ꯭ꯔꯗꯨꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯀꯪꯁꯤ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯐꯔꯦ ꯏꯇꯥ, ꯏꯁꯤꯡꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯣꯜꯂꯨꯈꯤꯁꯤ꯫ ꯑꯃꯨꯛꯀ ꯂꯥꯛꯅꯕ ꯈꯔ ꯀꯧꯍꯜꯍꯧꯗ꯭ꯔꯕꯗꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯇꯨꯝꯕꯥꯗꯨ ꯁꯝ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯀꯣꯛꯇ ꯌꯥꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯩ ꯏꯐꯨꯠ ꯃꯆꯥꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯐꯨꯠ ꯃꯈꯣꯡ ꯑꯁꯤꯗ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯑꯃꯨꯛ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯨꯜꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯃꯧ ꯂꯨꯋꯥꯡꯂꯩꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯏꯐꯨꯠꯀꯤ ꯏꯁꯤꯡꯗꯨ ꯌꯥꯕ ꯍꯦꯛꯇ ꯍꯧꯏ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯁꯤꯡꯅꯅ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡ ꯑꯁꯤꯅꯒ ꯆꯨꯅꯤ ꯍꯥꯏꯕ ꯁꯨꯛꯈꯪ ꯍꯦꯛ ꯈꯪꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯈꯧꯒꯪꯅ ꯍꯜꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯅꯣꯡꯅ ꯇꯥꯔꯛꯈꯤꯗꯕ꯫ ꯆꯍꯤ 2 ꯑꯍꯨꯝꯗꯤ ꯁꯣꯏꯗꯅ ꯁꯨꯔꯝꯂꯅꯤ꯫ ꯀꯅꯥꯒꯤ ꯇꯨꯔꯦꯜ, ꯀꯅꯥꯒꯤ ꯄꯨꯈ꯭ꯔꯤ, ꯂꯣꯏꯅ ꯀꯪꯈ꯭ꯔꯦ"꯫ ꯅꯨꯄꯤ ꯑꯃꯅ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯥꯗ ꯆꯦꯛꯂꯥ ꯅꯣꯡꯒꯧꯕꯤ, ꯅꯪꯁꯨ ꯑꯃꯨꯛꯇ ꯅꯈꯧ ꯄꯣꯡꯅ ꯈꯣꯡꯗꯨꯅ ꯀꯨꯝꯒꯤ ꯅꯣꯡꯍꯧꯕꯨ ꯀꯧꯊꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯅꯪꯁꯨ ꯑꯣꯟꯊꯣꯛꯅꯕꯨꯗꯤ ꯋꯥꯔꯝꯂꯒꯅꯤ ꯀꯨꯝꯒꯤ ꯅꯣꯡꯖꯨꯕꯨ ꯉꯥꯏꯕꯗ"꯫ ꯂꯨꯋꯥꯡꯂꯩꯃ ꯀꯧꯕꯤ ꯅꯨꯆꯥꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯈꯣꯏꯅꯧ ꯏꯇꯥꯈꯣꯏ, ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯕꯒꯦ? ꯇꯨ, ꯏꯐꯨꯠ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯥꯔꯛꯂꯝꯕ ꯏꯁꯤꯡ ꯃꯔꯤꯛ ꯈꯖꯤꯛ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯀꯝꯗꯧꯒꯅꯤ ꯑꯁꯤꯗꯤ? ꯏꯐꯨꯠꯀꯤ ꯏꯁꯤꯡ ꯇꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯌꯥꯍꯧꯗꯦ"꯫ ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯑꯗꯨꯅ ꯏꯐꯨꯠ ꯑꯗꯨꯗ ꯌꯦꯡꯅꯩ꯫ ꯏꯁꯤꯡ ꯇꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ "ꯍꯦ ꯏꯐꯨꯠ, ꯅꯪꯁꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯃꯟꯗꯦ꯫ ꯅꯤꯡꯉꯣꯜ ꯑꯩꯅ ꯄꯨꯖꯔꯛꯄ ꯇꯨꯝꯕꯥ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯊꯜꯍꯟꯗꯦ꯫ ꯀꯝꯗꯧꯒꯅꯤ ꯁꯤꯗꯤ? ꯈꯔ ꯉꯟꯅ ꯂꯥꯛꯆꯔꯝꯂꯕꯗꯤ ꯐꯒꯗꯕ꯫ ꯍꯟꯗꯛ ꯏꯁꯤꯡ ꯁꯣꯛꯅꯕ ꯃꯐꯝꯁꯨ ꯑꯁꯤ ꯈꯛꯇꯅꯤ꯫ ꯁꯤꯃꯁꯨ ꯏꯁꯤꯡ ꯇꯠꯂꯕ? ꯏꯇꯥꯈꯣꯏ, ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯑꯃꯨꯛ ꯌꯥꯒꯅꯤ? ꯏꯐꯨꯠꯁꯨ ꯂꯣꯏꯅ ꯀꯪꯈ꯭ꯔꯦ"꯫ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯅ ꯃꯈꯣꯏ ꯂꯩꯖꯩ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯂꯨꯋꯥꯡꯂꯩꯃꯅ ꯇꯞꯅ, "ꯏꯇꯥ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ꯫ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯋꯥꯐꯝ ꯑꯁꯦ ꯏꯄꯥ ꯈꯨꯜꯂꯥꯛꯄꯗ ꯑꯩ ꯍꯥꯏꯒꯦ"꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, "ꯏꯇꯥ, ꯈꯨꯜꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯃꯐꯝꯗ ꯏꯐꯨꯠ ꯊꯣꯛꯄꯒꯦ ꯍꯥꯏꯅ ꯊꯤꯈꯤꯕꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯕꯒꯦ? ꯀꯔꯤ ꯃꯄꯥꯎ ꯂꯩꯕꯒꯦ"꯫ "ꯑꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯪꯗ꯭ꯔꯤ꯫ ꯂꯨꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯕꯗꯤ ꯑꯁꯨꯛ ꯆꯥꯎꯕ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯐꯨꯠ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯁꯤꯅꯤ꯫ ꯐꯔꯦ, ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯏꯐꯨꯠ ꯑꯃꯇꯪ ꯑꯣꯏꯁꯨ ꯐꯪꯅꯕ ꯊꯤꯗꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯨꯝꯕꯥꯁꯤꯡ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯂꯨꯋꯥꯡꯂꯩꯃ ꯃꯥꯁꯨ ꯃꯌꯨꯝ ꯌꯧꯔꯤ꯫ ꯂꯨꯋꯥꯡꯂꯩꯃꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯈꯨꯜꯂꯥꯛꯄ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯆꯤꯡ ꯑꯁꯤꯗ ꯊꯣꯛꯄ ꯏꯐꯨꯠ ꯑꯗꯨꯁꯨ ꯂꯥꯏꯖ ꯏꯁꯤꯡ ꯇꯠꯍꯧꯔꯦ꯫
ising sokpa mafam amatta leitri. Khunjagi ibung ipasingna chingnung asida changduna iput thikiba adubu kamdaukrabage. Makhoisu kanna thiri. Hawjikmakidi iput amata leiba phangdriba mali. Khunja pumnamak wanari. Babong, athapada laikriba khula somda chatuna ising thiba chatpasu phagadra hainana chana ningjay. Khulakpagi nupi adusu thoklai. Mana hai. Hai gamladana makhoi babong. Atopa khulda chatuna ising laibra yengmana pharoidra. Khulakpana khummi. Hoi, yai. Adubu thangnaba khula shidasu ising lairamgani haibadi thajadi. Makhoisu soidana ising wanaramgani. Hayengmak hekta mi thaduna yenghanbiyu. Khunja pakhang khara aigi nakta lao haina kaukrabani. Makhoi hek lakpaga makhoi na wafamdu shinarage. Luwang laimana mamada hai. Ima, iput ama laiba adusu ising talhauri. Isingga amata soglaktare. Phari phari, icha waramlani pathajaruru. Hoi ima, sam adupo sinduna mahak imungda changki. Khulakpaga magi nupiga makhata na wari amuk sana hawi. Ngaihak laibaga khulakpagi mayumda khulgi naha pakhang khara laklammi. Khulakpana makhoibu yengduna hairi. Nakoi lakpa phari. Khulgi ising sokha moiriba iput macha adusu Laigi ising tatkre. Ising chenba lepkre. Hawjikki oina khunja miyamna ising sokpa. Ising phangba yaba mafam amata leitre. Nong asisu chuba kauba leitre. Ising phangdaba asina mipum khudimak awaba kaya mayoknari. Miyoi khara amana chingnong asida changduna iput thokpa Laigi ising leiba mafam kanna thiri. Hawjik phawbagidi phangdre. Nakhoina hayeng haiba numit asida athapada leiba khulsingda chattuna karamba mafamde ising phangi haibadu yengadabani. Phanglabadi khudakta pau pirakkadabani. Asumna khulakpana haibire. Mahagi wafam asida mayamdu hoi haina yanaduna mafam adudagi chatnakhirami. Mathangi numitni somdana jing adugi manungda khunja kharana chattuna iput leibara haina thirami. Manung hanjina changduna thirami adubu amata thengnaramde. Nupa amana hairi. Idaw, iput ka amata thengnadida. Iput thibra haibabu khauri charamse kangduna siba soidaroi. Ising khaurangmana khongsisu thangba ngamdre. Yumdagi khara pujarakpadusu asum thaktokhibana amata yaudre. Karam tawni. Idaw, nangi thangdo amuk tapiro. Asida hauriba wasi yanke. Manungde isingdi yauramgani. Madu oina khajik thaklage. Ising khaurangbagi mayai aduna wa adubu yalaga madugi manungda yauba ising adubu thaklammi. Makhoi mayamna jing manung aduda thiba yaba thibada iput amata leiba thengnaramdi. Somda sunupa kharana sagol tongduna thangnaba khulda chalammi. Aduga ising leiba mafam leibara haina yenglammi. Athapada khul ama uraduna mafam adu tamna sagol thaujili. Mafam adu yaurabada mafam adugi miyamna leiramba phibam adu ubada makhoidi tasingna ngakre. Makhoina hainai. Idaw, khul asidasu ising amata phangdaba mali. Adami khara amasu kapnari. Kari tawbaga yauraba jatno. Hoine, phibam bu othokna sokna ukre. Idaw, khul asisu yamna waba mali ko. Aikhoina ngasaidagi laklibase ising leiba mafambu amata udi. Nungsa marak asida sagol thoba ikhoiba oina ising khauranglagleда. Idaw, khul asigi mi amada changsinduna mafam kadaida ising phangbagi haina hekta hanglasi. Asumna hainaduna makhoi kharana khul aduda leiba mi amagi manakta changsinduna hangi. Khura, wa mata hangjagi. Ibunga, kari hangbada. Ising thake lake kainade khak hairakanu ko. Ising ga pithak pangamloi. Ising leiti. Wafam asi tabada makhoi su khangba ngamli. Haibiribasibu khura, khul asidasu ising amata phangdabra. Phangde ibunga. Khul asida ising amata phangde. Khul asida paat macha mali. Madusu ising loina kangkiba kui. Nong haiba aduna malim laida tarakkidab kumcha ahum surakli. Khul asi wari. Tu, adami laundaribasi ubra. Ising phangdabana. Ising khawgangnaduna shiribani. Imong sidasu ising leite. Phari khura. Khoisu ising leiba mafam thijarakpani. Adude ekhoi muk chacharukhige. Asi haiduna makhoi mamai leiduna thoglai. Numit chupa ama sagol thoduna ising leiba mafam thibabu phangba kauba leitre. Masasing adusu wabana loiri. Hainai asumna.
ꯋꯥꯔꯦꯗ ꯃꯝꯁꯨ ꯃꯝꯈꯤꯗꯧꯔꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯇꯝꯅ ꯍꯜꯂꯧꯔꯁꯤ ꯈꯨꯜꯂꯛꯄꯗ ꯄꯥꯎꯁꯤ ꯇꯝꯂꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯍꯣꯏ ꯃꯈꯣꯏꯁꯤꯡ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯨꯋꯥꯡꯂꯩ ꯃꯗꯨ ꯄꯟꯊꯧꯒꯤ ꯌꯣꯡꯈꯝꯗꯨꯗ ꯐꯝꯗꯨꯅ ꯏꯌꯣꯡ ꯂꯥꯏꯖꯩ ꯊꯣꯡꯗꯨꯅ ꯆꯔꯩ ꯐꯤꯕꯨ ꯁꯥꯔꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨꯅ ꯐꯝꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯏꯐꯨꯠ ꯑꯃꯠꯇ ꯂꯩꯕ ꯊꯦꯡꯅꯗꯦ ꯍꯥꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯌꯦꯡꯕ ꯆꯠꯈꯤꯕ ꯃꯈꯣꯏꯅꯁꯨ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯁꯣꯏꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯄ ꯇꯥꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯐꯤ ꯁꯥꯕ ꯑꯁꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯋꯥꯅꯕꯅꯤ ꯇꯨꯝꯂꯨ ꯂꯥꯎ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪꯒ ꯁꯥꯈꯤꯒꯦ ꯁꯤꯟ ꯀꯞꯐꯝꯁꯦ ꯌꯧꯍꯟꯈꯤꯒꯦ ꯊꯕꯛꯀ ꯁꯨꯔꯨꯔꯅꯨꯗ ꯊꯕꯛ ꯁꯨꯔꯒ ꯏꯁꯤꯡ ꯈꯧꯔꯥꯡꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯝꯂꯒ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯣ ꯍꯧꯅꯗꯦꯗ ꯏꯃꯥ ꯑꯩꯅ ꯈꯟꯕꯗꯗꯤ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯊꯣꯛꯄ ꯏꯐꯨꯠ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯑꯩꯅ ꯊꯥꯖꯩ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯐꯪꯗ꯭ꯔꯕꯅꯤ ꯂꯩꯔꯝꯂꯔꯣꯏ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯇꯨꯝꯂꯨꯔꯁꯤ ꯇꯨꯝꯂꯕꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯁꯨ ꯈꯪꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯅꯔꯤ ꯂꯨꯋꯥꯡꯂꯩꯃ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯝꯃꯤ ꯈꯟꯅ ꯈꯟꯅ ꯃꯃꯤꯠꯇ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯂꯨꯋꯥꯡꯂꯩꯃ ꯇꯨꯝꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯨꯝꯕ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ ꯃꯪ ꯑꯁꯤꯗ ꯁꯛꯎꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯤ ꯃꯪꯂꯥꯟ ꯑꯗꯨꯗꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯨꯋꯥꯡꯂꯩꯃꯕꯨ ꯀꯧꯔꯤ ꯂꯨꯋꯥꯡꯂꯩꯃꯁꯨ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ ꯂꯨꯋꯥꯡꯂꯩꯃꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯃꯁꯛ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯑꯃꯒꯨꯝꯅ ꯇꯧꯔꯛꯂꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯋꯥꯡꯂꯩꯃꯕꯨ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯃꯗ ꯑꯁꯨꯃꯛ ꯄꯨꯁꯤꯟꯕꯤꯔꯝꯃꯤ ꯂꯝꯕꯤꯗꯨ ꯂꯨꯋꯥꯡꯂꯩꯃꯅ ꯑꯃꯨꯛꯇ ꯆꯠꯈꯤꯗ꯭ꯔꯤꯕ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯋꯥꯡꯂꯩꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯜ ꯅꯪꯕꯨ ꯋꯥꯕ꯭ꯔꯅꯦ ꯋꯥꯗꯦ ꯅꯪꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯃꯐꯝꯁꯦ ꯑꯩ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯠꯈꯤꯗ꯭ꯔꯤ ꯅꯨꯄꯥꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯁꯨꯃꯛ ꯆꯠꯂꯤ ꯂꯨꯋꯥꯡꯂꯩꯃꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯩ ꯈꯣꯡꯅ ꯁꯥꯡꯅ ꯆꯠꯄ ꯑꯗꯨꯗ ꯂꯨꯋꯥꯡꯂꯩꯃꯗꯨ ꯃꯁꯥꯗꯨ ꯋꯥꯔꯝꯃꯤ ꯂꯥꯏꯖ ꯏꯁꯤꯡ ꯈꯧꯔꯥꯡꯂꯝꯃꯤ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏ ꯏꯕꯨꯡ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯗꯤ ꯂꯥꯏꯖ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯆꯠꯄ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯤ ꯂꯥꯏꯖ ꯏꯁꯤꯡ ꯈꯧꯔꯥꯡꯂꯦ ꯍꯥꯏꯕ ꯁꯤ ꯅꯨꯄꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯅꯤꯗ ꯆꯦꯠꯅ ꯎꯏꯁꯤꯜꯂꯨ ꯂꯨꯋꯥꯡꯂꯩꯃꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯃꯍꯥꯛ ꯈꯪꯇꯥ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯆꯤꯜ ꯑꯗꯨꯗꯅ ꯍꯥꯏ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕꯁꯦ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯅꯨꯄꯥꯗꯨꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯅꯥꯛꯇ ꯃꯥꯕꯨ ꯂꯩꯍꯧꯕꯗꯥꯏ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯕ ꯎꯗꯦ ꯃꯈꯣꯜ ꯊꯣꯛꯅ ꯏꯕꯨꯡ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯇꯦ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯇꯥꯔꯛꯂꯕꯗ ꯏꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯅ ꯆꯨꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯅꯥꯀꯜꯗ ꯍꯧꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯍꯥꯏꯗꯣꯛꯇꯨꯅ ꯑꯁꯨꯝ ꯆꯪꯁꯤꯟꯕꯅ ꯂꯣꯛ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯃꯤꯠꯇꯨꯅ ꯍꯦꯛ ꯎꯔꯨꯔꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯂꯣꯛ ꯃꯆꯥ ꯏꯁꯤꯡ ꯑꯁꯨꯝꯅ ꯏꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯕ ꯃꯐꯝ ꯑꯁꯦ ꯎꯈꯤꯗꯕ ꯐꯅ ꯀꯨꯏꯔꯦꯀꯣ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯅꯪꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯗꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯐꯝꯊꯩ ꯃꯈꯨꯠ ꯈꯨꯕꯥꯝ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯃꯍꯥꯛ ꯁꯥꯟꯅꯖꯔꯝꯃꯤ ꯀꯨꯏꯔꯦꯀꯣ ꯑꯁꯨꯝꯅ ꯁꯥꯟꯅꯈꯤꯗꯕ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯛꯆꯩ ꯇꯟꯖꯥ ꯑꯁꯤꯗ ꯂꯨꯋꯥꯡꯂꯩꯃ ꯃꯍꯥꯛ ꯃꯪꯂꯥꯟ ꯑꯗꯨ ꯀꯥꯏꯔꯤ ꯃꯍꯥꯛ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯍꯤꯞꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯖꯩ ꯂꯣꯛ ꯏꯁꯤꯡ ꯆꯦꯟꯕ ꯂꯣꯛ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯅꯠꯇꯦ ꯑꯩꯅ ꯃꯪꯂꯤꯕ ꯃꯪ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯃꯥꯡ ꯊꯛꯇ ꯑꯁꯨꯝꯅ ꯃꯪꯈꯤꯕ ꯈꯛ ꯂꯩꯇꯦ
ꯃꯍꯥꯛ ꯆꯃꯝꯅꯕ ꯑꯃꯗꯤ ꯐꯥꯎꯖꯩ꯫ ꯑꯃꯨꯛ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯐꯝꯊꯩ, ꯋꯥꯈꯜ ꯃꯈꯥ ꯇꯥꯅ ꯈꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯨꯋꯥꯡꯂꯩꯃꯅ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯏ꯫ ꯉꯔꯥꯡ ꯑꯩꯅ ꯎꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯇꯁꯦꯡꯅ ꯃꯪꯂꯥꯟꯒꯤ ꯋꯥꯐꯝ ꯑꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯛꯇ ꯁꯝ ꯑꯃ ꯌꯥꯜꯂꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗꯅ ꯇꯨꯝꯕꯥ ꯑꯃ ꯍꯥꯞꯂꯒ ꯃꯄꯥꯗ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯅ ꯁꯝ ꯌꯥꯟꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ?" "ꯏꯄꯥ, ꯂꯥꯏꯖꯦ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯇꯧꯕꯅꯤ." "ꯀꯗꯥꯏꯗꯒꯤ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯀꯗꯧꯔꯤꯕ ꯅꯪꯗꯤ? ꯏꯐꯨꯠ ꯑꯃꯈꯛ ꯂꯩꯖꯕ ꯑꯗꯨꯁꯨ ꯉꯔꯥꯡ ꯏꯁꯤꯡ ꯀꯪꯈ꯭ꯔꯦ." "ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯆꯥ ꯑꯩꯅ ꯈꯪꯕ ꯃꯐꯝ ꯑꯃ ꯂꯩ, ꯃꯗꯨꯗꯒꯤꯅꯤ ꯏꯄꯥ." "ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯤꯍꯟꯕꯗ ꯂꯩꯇ꯭ꯔꯦꯅ ꯐꯪꯗ꯭ꯔꯕꯁꯤꯗ ꯏꯆꯥꯅ ꯃꯇꯧ ꯀꯔꯝꯅ ꯂꯩ ꯍꯥꯏꯅ ꯈꯪꯂꯤꯕ? ꯆꯠꯈꯤꯒꯅꯨ." "ꯏꯄꯥ, ꯅꯃꯣꯝ ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯀꯔꯤꯒꯨꯝꯕ ꯃꯪꯇꯥꯛ ꯑꯃ ꯇꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯅꯤ ꯅꯃꯣꯝ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯤ꯫ ꯈꯣꯏꯅꯧ ꯏꯇꯥꯔꯣꯏꯁꯤꯡꯒ ꯆꯠꯀꯗꯕꯅꯤ, ꯀꯨꯏꯔꯛꯂꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯨꯋꯥꯡꯂꯩꯃ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯥꯔꯣꯏꯁꯤꯡꯕꯨ ꯍꯧꯗꯨꯅ ꯆꯤꯡ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯏꯟꯅꯩ꯫ ꯂꯨꯋꯥꯡꯂꯩꯃꯁꯨ ꯃꯍꯥꯛꯅ ꯃꯃꯪꯗ ꯎꯈꯤꯕ ꯆꯤꯡꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯂꯨꯋꯥꯡꯂꯩꯃ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯁꯨꯛ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯟꯕ ꯍꯧꯅꯗꯦ, ꯑꯃꯨꯛꯇ ꯂꯦꯞꯈꯣꯕꯥ." ꯅꯨꯄꯤ ꯑꯃꯅꯁꯨ, "ꯍꯥꯏꯒꯨꯝꯂꯗꯅ ꯏꯇꯥ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯕꯥ꯫ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯁꯥ ꯀꯩ ꯑꯣꯏꯅ ꯊꯦꯡꯅꯗꯨꯅ ꯈꯨꯗꯣꯡꯊꯤꯕꯕꯨ ꯊꯣꯛꯄ ꯇꯥꯔꯦ꯫ ꯈꯨꯟꯖꯥ ꯏꯕꯨꯡ ꯃꯌꯥꯝꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯏꯆꯪ ꯆꯪꯗꯨꯅ ꯊꯤꯕꯗ ꯐꯪꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯃꯇꯧ ꯀꯔꯝꯅꯅꯣ ꯏꯇꯥ ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯕ ꯑꯁꯤꯕꯣ?" ꯂꯨꯋꯥꯡꯂꯩꯃꯅ, "ꯃꯐꯝꯗꯨ ꯌꯧꯒꯗꯧꯔꯤ, ꯑꯩꯒꯤ ꯇꯨꯡꯗ ꯑꯁꯨꯃꯛ ꯏꯟꯅꯔꯛꯎ." "ꯍꯣ, ꯃꯐꯝꯗꯨ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯦ ꯐꯅ ꯁꯥꯡꯂꯤ, ꯑꯇꯩ ꯃꯤ ꯑꯇꯣꯞꯄ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯗꯦ꯫ ꯏꯇꯥ, ꯆꯪꯁꯤꯜꯂꯒꯨꯝꯁꯤ." "ꯑꯩꯕꯨ ꯊꯥꯖꯧ ꯏꯇꯥ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯏꯐꯨꯠ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯇꯝꯅꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯦ꯫ ꯃꯪꯒꯤ ꯋꯥ ꯑꯣꯏꯔꯦꯀꯣ? ꯃꯪꯒꯤ ꯋꯥꯕꯨ ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯃꯪꯗ ꯁꯅꯥ ꯈꯨꯟꯕꯗꯣ ꯇꯥꯏꯕꯪꯗꯗꯤ ꯈꯛ ꯈꯨꯟꯕ ꯐꯪꯉꯣꯏ꯫ ꯆꯠꯁꯤ, ꯑꯗꯨꯒ ꯈꯪꯒꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯆꯤꯡꯅꯕ ꯑꯁꯤꯗꯤ ꯀꯣꯛꯍꯟꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯈ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯠꯂꯤ꯫ ꯂꯨꯋꯥꯡꯂꯩꯃꯅ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯃꯨꯛꯁꯨ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯏꯁꯤꯡꯅ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯔꯥ ꯍꯥꯏꯅ ꯇꯥꯔꯤ꯫ ꯆꯤꯡ ꯑꯗꯨꯗ ꯁꯨꯝ ꯆꯪꯁꯤꯜꯂꯒ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯈꯖꯤꯛ ꯂꯩꯁꯤꯟꯕ ꯃꯐꯝ ꯑꯃ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯅ ꯅꯨꯡꯄꯥꯛ ꯑꯃ ꯑꯅꯤ ꯂꯩꯔꯤ꯫ ꯅꯨꯡ ꯑꯁꯤꯕꯨ ꯎꯕꯗ ꯂꯨꯋꯥꯡꯂꯩꯃꯅ ꯅꯤꯡꯁꯤꯡꯂꯛꯏ, "ꯃꯁꯤꯒꯤ ꯅꯨꯡꯄꯥꯛ ꯑꯁꯤꯕꯨ ꯃꯥꯅꯤ, ꯑꯩꯅ ꯉꯔꯥꯡ ꯐꯝꯈꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯏꯁꯤꯡ ꯏꯐꯨꯠꯇꯣ ꯃꯐꯝ ꯑꯁꯤꯋꯥꯏꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ." ꯃꯍꯥꯛꯅ ꯃꯃꯪꯗ ꯆꯪꯁꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯣꯛꯀꯤ ꯏꯁꯤꯡꯅ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨꯕꯨ ꯎꯔꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯁꯤꯡ, ꯂꯣꯛ ꯂꯩꯔꯤ, ꯏꯁꯤꯡ ꯐꯪꯂꯒꯅꯤ ꯇꯨ." ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯗꯨꯕꯨ ꯎꯕꯗ ꯍꯔꯥꯎꯕꯁꯨ ꯉꯛꯄꯁꯨ ꯐꯥꯎꯔꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯒꯤ ꯃꯪꯂꯥꯟꯆꯥꯗꯣ ꯆꯥꯟꯅꯅ ꯆꯨꯝꯂꯦꯗꯅ꯫ ꯑꯩꯈꯣꯏꯗꯤ ꯊꯥꯕꯨ ꯊꯥꯖꯔꯨꯗꯕꯅꯤ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯂꯣꯛ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯏꯁꯤꯡ ꯑꯁꯤ ꯐꯪꯂꯕꯅꯤꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯁꯣꯛꯄ ꯌꯥꯔꯒꯅꯤ꯫ ꯃꯁꯤ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯤꯡꯂꯒꯅꯤ꯫ ꯏꯇꯥꯁꯤꯡ, ꯅꯪꯒꯤ ꯇꯨꯝꯕꯥꯗ ꯏꯁꯤꯡ ꯑꯁꯤ ꯁꯣꯛꯅꯔꯨꯍꯦ." ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯍꯧꯔꯝꯃꯤ ꯂꯨꯋꯥꯡꯂꯩꯃ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯥꯄꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯧꯗ꯭ꯔꯤ ꯍꯥꯏꯕ ꯖꯟꯇ꯭ꯔ ꯑꯁꯤꯅ ꯅꯨꯡꯁꯤꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅꯤ꯫ ꯇꯧꯗ꯭ꯔꯤꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯀꯗꯥꯏꯗꯒꯤ ꯇꯧꯗ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜꯅꯣ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯀꯅꯥꯅꯕꯨ ꯈꯣꯡꯕ ꯑꯣꯏꯔꯤꯕꯅꯣ?" ꯇꯁꯦꯡꯅ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯇꯧꯗ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯆꯤꯡꯁꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯇꯧꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯊꯥꯡꯖꯤꯟꯕ ꯍꯧꯋꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯥ ꯑꯃꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯈꯤꯒꯦ ꯇꯧꯔꯤꯕ ꯑꯗꯨꯅ?" ꯂꯨꯋꯥꯡꯂꯩꯃ ꯆꯣꯏꯊꯣꯛꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯆꯣꯏꯁꯤꯜꯂꯛꯏ꯫ "ꯀꯗꯥꯏꯗꯁꯨ ꯅꯠꯇꯦꯗ, ꯅꯁꯥꯗꯨꯅ ꯏꯃꯪ ꯃꯪꯂꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯅꯃꯤꯠ ꯑꯗꯨꯅ ꯑꯁꯣꯝꯒꯤ ꯆꯤꯡꯅꯨꯡ ꯑꯁꯣꯝꯗ ꯌꯦꯡꯂꯤꯕ ꯑꯗꯨꯅ ꯀꯅꯥ ꯂꯩꯔꯕꯒꯦ? ꯑꯩꯒꯤ ꯅꯥꯄ ꯑꯁꯤꯗ
ꯇꯧꯗ꯭ꯔꯤꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯑꯃꯨꯛꯇꯕꯨ ꯇꯥꯈꯤꯗ꯭ꯔꯤ꯫ ꯀꯅꯥꯅꯕꯨ ꯈꯣꯡꯂꯤꯕ ꯇꯧꯗ꯭ꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯇꯧꯗ꯭ꯔꯤꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅꯣ? ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯇꯥꯗꯦꯅ꯫ ꯀꯥꯟꯅꯗꯦ ꯏꯇꯥ, ꯅꯪꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯤ꯫ ꯌꯨꯝꯗ ꯍꯜꯂꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯂꯨꯋꯥꯡꯂꯩꯃꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗ ꯆꯤꯡꯅꯨꯡꯒꯤ ꯃꯐꯝ ꯑꯃꯗ ꯏꯁꯤꯡ ꯊꯣꯛꯄ ꯂꯣꯛ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯄꯥꯎꯗꯝ ꯑꯁꯤ ꯇꯥꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯂꯣꯛ ꯑꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯧꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯂꯨꯋꯥꯡꯂꯩꯃ ꯐꯤꯁꯥꯀꯣꯟꯗ ꯐꯝꯗꯨꯅ ꯆꯔꯩ ꯐꯤꯕꯨ ꯁꯥꯔꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯐꯤ ꯁꯥꯔꯤꯕꯗꯨ ꯈꯣꯏꯖꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯔꯥꯡꯒꯤ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗ ꯑꯩꯕꯨ ꯄꯨꯕꯤꯈꯤꯕ ꯁꯛꯈꯪꯗꯕ ꯄꯥꯈꯪ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯆꯤꯡꯅꯈ꯭ꯔꯦꯗ꯫ ꯌꯥꯝꯅ ꯆꯔꯥꯡꯅꯔꯦ ꯊꯃꯣꯏꯁꯦ꯫ ꯉꯁꯤꯁꯨ ꯃꯥꯒꯤ ꯇꯧꯗ꯭ꯔꯤ ꯃꯈꯣꯜ꯫ ꯐꯔꯦ, ꯍꯌꯦꯡ ꯀꯧꯕ ꯅꯣꯡꯃꯁꯤꯗ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯩ ꯏꯊꯟꯇ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯨꯋꯥꯡꯂꯩꯃꯅ ꯀꯣꯛꯇ ꯁꯝ ꯑꯃ ꯌꯥꯟꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯄꯂꯦꯝ ꯃꯃꯥꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯗꯥꯏꯗꯅꯣ? ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯁꯤꯗ? ꯏꯃꯥ, ꯆꯤꯡꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄꯅꯤ꯫ ꯃꯇꯝꯁꯤꯗ ꯆꯤꯡꯗ ꯏꯁꯤꯡ ꯁꯣꯛꯂꯨꯕ ꯆꯠꯄ ꯍꯧꯅꯗꯦ꯫ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯣꯔꯦꯟ ꯅꯨꯡꯁꯥꯅ ꯅꯦꯝꯊꯈ꯭ꯔꯕ ꯃꯇꯝꯗ ꯑꯣꯏꯅ ꯆꯠꯂꯨ꯫ ꯏꯇꯥꯈꯣꯏꯒ ꯆꯠꯀꯗꯣꯏꯅꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯏꯃꯥ꯫ ꯃꯃꯥꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯇꯥꯗꯈꯩ ꯂꯨꯋꯥꯡꯂꯩꯃꯗꯨ ꯃꯌꯨꯝꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯗꯨ ꯌꯧꯔꯤ꯫ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯆꯤꯡ ꯑꯗꯨꯗ ꯃꯤ ꯀꯅꯥ ꯑꯃꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯨꯋꯥꯡꯂꯩꯃꯗꯤ ꯉꯔꯥꯡꯒꯤ ꯇꯧꯗ꯭ꯔꯤ ꯈꯣꯡꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯆꯤꯡꯗ ꯇꯣꯡꯕ ꯆꯤꯛꯂꯥꯁꯤꯡꯅ ꯃꯈꯣꯜ ꯍꯧꯅ ꯈꯣꯡꯂꯤ꯫ ꯑꯁꯤꯇꯅꯤ ꯃꯈꯣꯜ ꯇꯥꯕ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯃꯗꯒꯤ ꯇꯧꯗ꯭ꯔꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯥꯄ ꯑꯅꯤꯗ ꯇꯥꯔꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯂꯤꯕ ꯃꯍꯥꯛ ꯍꯧꯔꯛꯂꯤ꯫ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯒꯤ ꯇꯨꯖꯨꯡꯕ ꯄꯨꯝꯅꯃꯛꯇꯨ ꯃꯣꯏꯅꯔꯝꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯁꯤꯜꯂꯤꯕ ꯃꯈꯩ ꯂꯥꯞꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯈꯨꯗꯨꯝ ꯂꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯨꯋꯥꯡꯂꯩꯃ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯇꯧꯗ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯁꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯎꯔꯤ, ꯆꯤꯡꯂꯧ ꯍꯦꯟꯕ ꯄꯥꯈꯪ ꯑꯃꯈꯛꯅ ꯃꯈꯨꯠꯇ ꯇꯧꯗ꯭ꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯂꯨꯋꯥꯡꯂꯩꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯤꯁꯛ ꯑꯁꯤꯃꯛꯅꯤ ꯅꯍꯥꯟ ꯅꯣꯡꯒꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯎꯈꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨ꯫ ꯂꯨꯋꯥꯡꯂꯩꯃꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯛꯂꯣꯠꯄ ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯄꯅꯣ? ꯅꯪꯒꯤ ꯇꯧꯗ꯭ꯔꯤꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯥꯗ꯭ꯔꯦ꯫ ꯍꯥꯏꯌꯨ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯋꯥꯡꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯨꯠꯇ ꯂꯩꯔꯥꯡ ꯑꯃꯈꯛꯁꯨ ꯄꯥꯏꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯇꯧꯗ꯭ꯔꯤ ꯈꯣꯡꯐꯝꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯏ꯫ ꯑꯩꯒꯤ ꯇꯧꯗ꯭ꯔꯤꯒꯤ ꯃꯈꯣꯜ ꯑꯁꯤꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯌꯩꯔꯨꯔꯕ ꯑꯣꯏꯔꯦꯀꯣ? ꯁꯤ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯀꯣ, ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯨ ꯇꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯇꯅ ꯅꯨꯖꯥ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯂꯨꯋꯥꯡꯂꯩꯃꯁꯨ ꯄꯥꯈꯪ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯃꯤꯠꯀ ꯃꯤꯠ ꯆꯥꯟꯅꯩ꯫ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯆꯤꯡꯒꯤ ꯑꯁꯨꯛꯄ ꯆꯤꯡꯅꯨꯡꯗ ꯊꯃꯣꯏ ꯃꯔꯣ ꯂꯣꯟꯗꯨꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯈꯣꯡꯐꯝꯗ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯃꯥꯅ ꯁꯥꯈꯤ ꯑꯣꯏ ꯑꯆꯦꯠꯄ ꯃꯔꯤꯕꯨ ꯊꯝꯂꯒꯤꯅꯤ꯫ ꯇꯥꯏꯕꯪ ꯀꯅꯥꯅ ꯎꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯁꯤꯡꯉꯦ ꯂꯩꯀꯥ ꯁꯦꯠꯊꯃꯤꯟꯅꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯃꯥꯕꯨ ꯆꯥꯔꯨꯔꯤ, ꯂꯩꯔꯥꯡ ꯃꯥꯕꯨ ꯆꯤꯜꯂꯨꯔꯤ꯫ ꯑꯗꯨ ꯀꯧꯕ ꯃꯤꯀꯨꯞꯇ ꯁꯥꯅꯧ ꯃꯍꯥꯛꯀꯤ ꯁꯤꯌꯣꯡꯈꯥꯗ ꯇꯧꯖꯤꯡ ꯃꯔꯨꯁꯨ ꯍꯨꯟꯈꯔꯤ꯫ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯁꯤꯟꯊꯥ ꯑꯣꯏꯅ ꯄꯥꯡꯂꯨꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯃꯁꯥꯕꯤ ꯃꯥꯕꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯂꯣꯟꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯃꯁꯥꯕꯤ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯅꯕꯗꯤ ꯁꯨꯡꯐꯪ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯂꯨꯋꯥꯡꯂꯩꯃꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯗꯨ ꯃꯄꯥ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯊꯥꯕꯨꯡ ꯃꯁꯤꯡꯁꯨ ꯑꯁꯨꯝ ꯀꯥꯔꯛꯂꯝꯃꯤ꯫
ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯂꯝꯀꯦꯠꯄꯤ, ꯅꯪꯅ ꯇꯧꯔꯤꯕ ꯁꯥꯖꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯏꯖꯠꯁꯨ ꯀꯔꯤꯃꯠꯇ ꯌꯦꯡꯗꯕ, ꯍꯥꯏ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ?" ꯑꯗꯨꯕꯨ ꯂꯨꯋꯥꯡꯂꯩꯃ ꯇꯁꯦꯡꯅ ꯃꯁꯥꯕꯤ ꯃꯍꯥꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯍꯧꯈꯤꯗꯦ꯫ ꯆꯨꯝꯅꯇꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯣꯌꯨꯝꯂꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯊꯣꯛꯇꯨꯅ ꯂꯩꯕꯗ ꯂꯨꯋꯥꯡꯂꯩ ꯃꯃꯥꯒ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯃꯔꯤꯕꯨ ꯊꯝꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯂꯦꯞꯀꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯌꯨꯝꯁꯤꯡꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯨꯟꯁꯤꯟꯈꯤꯕꯅ ꯂꯨꯋꯥꯡꯂꯩꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯈꯤꯗꯦ꯫ ꯂꯨꯋꯥꯡꯂꯩꯃꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯃꯥꯗ ꯂꯣꯠꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯃꯄꯥ ꯐꯥꯎꯕꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯈꯪꯕꯗ ꯈꯨꯂꯥꯛꯄ ꯃꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ "ꯅꯪ ꯑꯃ ꯄꯣꯛꯂꯨꯕꯅꯤ ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯅꯪꯂꯦꯗꯅ? ꯍꯣꯏ, ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ, ꯁꯤꯖꯛꯊꯣꯔꯛꯇ ꯅꯍꯥꯛ ꯊꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯦ, ꯂꯩꯈꯥ ꯇꯥꯔꯕ!" ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯑꯁꯨꯝꯅ ꯊꯥꯕꯨꯡ ꯃꯁꯤꯡꯅ ꯑꯁꯨꯝ ꯌꯩꯁꯤꯜꯂꯛꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯈꯣꯏꯖꯦꯈꯥꯗ ꯏꯔꯣꯟꯈꯤꯕ ꯇꯥꯎꯖꯤꯡ ꯃꯔꯨ ꯑꯗꯨ ꯊꯥꯕꯨꯡ 10 ꯁꯨꯔꯗꯨꯅ ꯇꯥꯏꯕꯪꯗ ꯃꯄꯥꯔꯤ ꯑꯣꯏꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ ꯂꯩꯖꯔꯛꯈꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯇꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯂꯨꯋꯥꯡꯂꯩ ꯃꯃꯥꯒꯤ ꯊꯃꯣꯏ ꯍꯔꯥꯎꯖꯩ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏ, "ꯏꯁꯥꯕꯤ, ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ, ꯈꯣꯌꯨꯝꯂꯥꯏꯅꯤ꯫ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯂꯧ ꯁꯛ ꯎꯅꯕ ꯌꯥꯔꯔꯣꯏ꯫ ꯅꯐꯝꯗ ꯑꯩꯅ ꯁꯤꯟꯅꯔꯝꯕ ꯏꯆꯥꯗꯣ ꯑꯆꯝꯕ ꯏꯆꯥ ꯅꯠꯇꯦ꯫ ꯅꯪꯅ ꯏꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯎꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯨꯋꯥꯡꯂꯩꯃ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯁꯥꯕꯤꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ 4ꯗꯒꯤ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯅ ꯑꯇꯤꯌꯥ ꯑꯗꯨꯃ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯆꯨꯔꯛꯂꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯋꯥꯡꯂꯩꯃ ꯀꯧꯕꯤ ꯅꯨꯆꯥ ꯃꯍꯥꯛꯇꯤ ꯃꯄꯥꯔꯤ ꯑꯗꯨꯕꯨ ꯃꯊꯥꯗ ꯄꯪ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯨꯅ ꯅꯣꯡꯂꯤꯛꯀ ꯄꯥꯡꯈꯛ ꯑꯣꯏꯗꯨꯅ ꯆꯤꯟꯊꯔꯤ꯫ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯃꯄꯥꯔꯤ ꯑꯗꯨꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯌꯣꯛꯈꯤꯔꯝꯃꯤ꯫